Luhongbada kundo Leirang Sijinai. Heirang Leirangna pujarakliba wari asi taminaraba matungda Luhongbada kundo Leirang Sijinakhibagi maram asi mayam punna taminarasi. Thaina mamangaida Jingu Sorarel kauba khoyum layama Jingu layam singi ningthau oiduna kaubru chingi chingdonda konung oiduna palami. Jingu Soraren sidabagi nongmoinu ahongbi kaubi masak matau fajakhrabi mamom machanupi amasu leirami. Jingu Sorarelgi machanupi asi khoyum lai pakhang khudingmakna magi taloi oininglami. Khoyum lai pakhang sing asigi palem panthau pumnamaknasu nongmoinubu makhoi mamau oininglami. Nongmadi khoyum lairemba lairembi pumnamak asina magi mapari lai pakhang sing asi pure hairaga Jingu Sorarengi mafamda lakhi aduga Sorarengi mafamda mahaki machanupi nongmoinu ahongbibu makhoi macha lai pakhang sing aduda thajabiro makhoi mamau oijaragi haiki. Asumna khoyum laya mama laktuna Sorarengi konung asida pumlang langnaringai asida Jingu Sorarelgi tongnanaba mahaki sagol yaisa anikhak nanthoraklaga chelaktuna kanglagi awang thangba maikaida leiriba chaukhong hidenda sajik hanau chaduna leirami. Sagol yaisa anina Jingu Sorarelgi konungdagi nanthokhtuna thokibasi khoyum lai amata khanghaudre. Asumna sagol yaisa anina sajik hanau chaduna leiringai matam asida Jingu nongda lairen pakhangba amadi leimarel laisna anina poklamba nongda lairen pakhangbana thuplamdaida yamna nauna poirei Meitei leibaki ningthau haplamba khuyoi tompok kauba ningthau pakhang amana mahaki madairem angamba aniga loinana awang chaukhong hiden lomda asum koithorakpada Jingu Sorarelgi sagol yaisa ani asi ubada khuyoi tompokna madairem ani adugi mafamda hairei. Idairem sa awang chaukhong hidenda chaktaduna leiriba sagol malikha ani si amukta phasi haiduna makhoi ahum sagol ani adu phananaba hotnarami. Sagol ani adusu makhoibu phananaba thauranglakpa aduda nanthokhtuna chenanaba hotnarami. Adubu khuyoi tompok amadi madairem anina yamna khonglei thuna chenchinduna sagol ani adu nanthokhtuna chenkhidanaba kanna hotnaduna sagol ani adu pharami. Sagol ani adu makhoi ahumna phare hairaga manak aduwaida hauramba masing panba lei pambi khara phukle hairaga lei pambi aduna thauri oiduna sagol adubu pulli haibagidamak lei adugi mamingbu pulei haina kaurakhi. Asumna makhoi ahumna sagol adu pharaba matungda khuyoi tompokna madairem amabu mahaki sagolgi yachalamadi sagolgi thauri laurunaba konungda thaki. Manai aduna yamna thuna sagolgi yachalamadi sagolgi thauri lauruduna khuyoi tompokta pirare. Khuyoi tompok amadi madairem sing aduna Sorarelgi sagol ani adu yachil laksile aduga sagolgi sabal hapchile. Khuyoi tompokna madairem anigi mafamda hairei. Idairem sa sagol amana ai thauragi sagol amana idairem anina thauro sagol ani asi kadai phauba chatpage yengsi hairi. Khuyoi tompoki yathang matung ina madairem anina sagol amada tongduna thaure aduga khuyoi tompokna sagol ama thauri hairaga sagol asina chatningma mafamda maning tamna chathalli. Sagol ani asinasu khuyoi tompok amadi madairem ani asibu makhoigi mayanglenda tonghalle hairaga nungsikki mamang thaduna yamna yangna chenduna makhoigi leifam awang kaubru chingdonda Jingu Sorarelgi konung tamna chelakli. Makhoi ahumna sagol ani asi thaudna asum lakpana ngaihaki matungda Jingu Sorarengi konung yauri. Konunggi thongakpa manaisingna khuyoi tompok amadi
ꯃꯗꯥꯏꯔꯦꯝ ꯑꯅꯤꯕꯨ ꯆꯪꯍꯟꯗꯅ ꯈꯥꯝꯗꯨꯅ ꯊꯝꯂꯒ ꯊꯣꯉꯥꯛꯄ ꯑꯃ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤ, "ꯆꯤꯉꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ, ꯆꯤꯉꯨ ꯅꯍꯥꯛ ꯅꯠꯇꯅ ꯈꯣꯌꯨꯝ ꯀꯅꯥꯅꯁꯨ ꯇꯣꯡꯐꯗ꯭ꯔꯕ ꯏꯕꯨꯡꯉꯣꯒꯤ ꯁꯥꯗꯣꯡ ꯁꯒꯣꯜ ꯌꯥꯏꯁ ꯑꯅꯤꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯁꯃꯨ ꯃꯤꯀꯣꯛ ꯑꯍꯨꯝꯅ ꯐꯥꯔꯒ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯅꯗꯥꯏꯔꯦꯝ ꯊꯣꯉꯥꯛꯄ ꯑꯩꯈꯣꯏꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯍꯨꯝ ꯑꯗꯨꯕꯨ ꯊꯤꯡꯂꯗꯨꯅ ꯈꯥꯝꯂꯒ ꯊꯝꯍꯧꯔꯤ꯫ ꯆꯤꯉꯨꯅ ꯋꯥꯌꯦꯟ ꯆꯩꯔꯥꯛ ꯄꯤꯕꯤꯒꯗꯕꯅꯤꯀꯣ ꯂꯥꯏꯅꯤꯡꯊꯧ"꯫ ꯃꯅꯥꯏꯒꯤ ꯑꯋꯥ ꯇꯥꯔꯒ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯑꯆꯆꯥ ꯂꯥꯛꯆꯩꯗ, ꯆꯤꯉꯨ ꯑꯩꯒꯤ ꯈꯣꯡꯅꯦꯠ ꯁꯥ ꯁꯒꯣꯜ ꯌꯥꯏꯁ ꯑꯅꯤꯕꯨ ꯈꯣꯌꯨꯝ ꯂꯥꯏꯁꯨ ꯅꯠꯇꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯐꯥꯔꯒ ꯇꯣꯡꯂꯕ? ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯁꯣꯔꯥꯔꯦꯜ ꯑꯩꯒꯤ ꯏꯐꯝꯗ ꯊꯨꯅ ꯌꯥꯡꯅ ꯄꯨꯁꯤꯜꯂꯛꯎ" ꯍꯥꯏꯈꯤ꯫ ꯁꯣꯔꯥꯔꯦꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯅꯥꯏ ꯊꯣꯉꯥꯛꯄꯅ ꯊꯨꯅ ꯌꯥꯡꯅ ꯁꯅꯊꯣꯡꯗ ꯊꯣꯛꯂꯛꯇꯨꯅ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯗꯥꯏꯔꯦꯝ ꯑꯅꯤꯕꯨ ꯁꯣꯔꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯗꯥꯏꯔꯦꯝ ꯑꯅꯤꯅ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜꯕꯨ ꯎꯕꯗ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯃꯔꯨ ꯂꯨꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜꯅ ꯍꯥꯏꯔꯛꯏ, "ꯆꯤꯉꯨ ꯑꯩꯒꯤ ꯁꯒꯣꯜ ꯌꯥꯏꯁ ꯃꯂꯤꯛꯈꯥ ꯑꯅꯤ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯐꯥꯗꯨꯅ ꯇꯣꯡꯂꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯐꯥꯔꯛꯄꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯏ? ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯏ?" ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯅ ꯈꯨꯠꯄꯥꯡ ꯆꯥꯡꯖꯧ 10 ꯂꯣꯟꯅꯖꯔꯒ ꯈꯨꯔꯨꯝꯖꯈꯤ꯫ "ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ, ꯌꯣꯜꯂꯕ ꯀꯥꯗ ꯉꯥꯛꯄꯤꯌꯨ, ꯂꯥꯜꯂꯕ ꯀꯥꯗ ꯀꯟꯕꯤꯌꯨ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯂꯕ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯆꯤꯉꯨꯒꯤ ꯈꯣꯡꯅꯦꯠ ꯌꯥꯏꯁ ꯁꯒꯣꯜ ꯑꯅꯤ ꯑꯁꯤ ꯐꯥꯗꯨꯅ ꯇꯣꯡꯕ ꯏꯇꯤꯛ ꯅꯠꯆꯗꯦ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯁꯤ ꯃꯩꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯃꯩꯗꯤꯉꯨ ꯅꯣꯡꯗꯥ ꯂꯥꯏꯔꯦꯡ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯁꯅꯥ ꯑꯅꯤꯅ ꯊꯝꯂꯝꯕ ꯃꯄꯥꯔꯤꯅꯤ꯫ ꯏꯃꯤꯡꯅ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯖꯩ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅ ꯇꯥꯏꯕꯪ ꯅꯆꯥ ꯑꯩꯍꯥꯛ ꯃꯩꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤ ꯀꯪꯂꯩ ꯄꯤꯕꯥꯔꯦꯜ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯖꯔꯤ꯫ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯍꯥꯛꯅ ꯏꯗꯥꯏꯔꯦꯝ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯥꯂꯪ ꯏꯆꯤꯛ ꯊꯦꯝꯂꯨꯁꯤ, ꯋꯥꯡꯂꯦꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯀꯪꯂꯥꯒꯤ ꯑꯋꯥꯡ ꯆꯥꯎꯈꯣꯡ ꯍꯤꯗꯦꯜꯂꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯄꯗ ꯁꯒꯣꯜ ꯃꯂꯤꯛꯈꯥ ꯑꯅꯤꯁꯤ ꯁꯖꯤꯛ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯅꯤ ꯑꯁꯤ ꯎꯕꯗ ꯅꯗꯥꯏꯔꯦꯝ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯒꯣꯜ ꯑꯅꯤ ꯑꯁꯤꯕꯨ ꯇꯣꯡꯅꯤꯡꯕꯅ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯩ꯫ ꯅꯗꯥꯏꯔꯦꯝ ꯑꯩꯈꯣꯏꯅ ꯆꯤꯉꯨꯒꯤ ꯁꯒꯣꯜꯅꯤ ꯈꯪꯖꯔꯨꯗꯕꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯌꯥꯆꯜ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯇꯣꯡꯖꯔꯨꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝꯖꯔꯛꯂꯤ꯫ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯩ ꯇꯥꯔꯒ ꯆꯤꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯆꯤꯉꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯩꯔꯥꯛ ꯆꯩꯊꯦꯡ ꯄꯤꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ, ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯏꯔꯥꯟꯌꯥꯏꯗ ꯆꯤꯉꯨ ꯂꯥꯏ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯕꯨ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯖꯅꯕ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯅꯤꯕꯤꯔꯤ꯫ ꯏꯄꯥꯅ ꯂꯥꯏ ꯄꯥꯈꯪ ꯃꯌꯥꯝ ꯑꯁꯤ ꯁꯥꯝꯕ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯇꯝꯕ ꯑꯗꯨꯗ ꯏꯃꯣꯝ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯕꯨ ꯏꯄꯥꯅ ꯊꯥꯖꯔꯒꯦ ꯈꯜꯂꯤ꯫ ꯅꯪꯁꯨ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯂꯈꯣ ꯌꯥꯎꯔꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯈꯤ꯫ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯅ "ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯆꯤꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯃꯄꯥꯔꯤ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯄꯨ ꯄꯨꯔꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯃꯤꯌꯥꯝ ꯆꯣꯅ ꯉꯔꯪ ꯉꯔꯪ ꯇꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯁꯨ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯎꯔꯤ꯫ ꯄꯟꯊꯧ ꯃꯄꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯄꯨ ꯎꯔꯨꯕꯗ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯨꯡꯈꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯨꯗꯅ ꯐꯥꯊꯕ ꯉꯝꯗꯕ ꯃꯈꯩ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯛꯈꯤ꯫ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤ
ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯂꯦꯞꯆꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯄꯨ ꯃꯐꯝ ꯆꯥꯅ ꯐꯝꯍꯜꯂꯒ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯆꯤꯡꯒꯣꯏ ꯃꯄꯥꯎ ꯂꯥꯎꯔꯛꯏ꯫ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯁꯣꯔꯥꯔꯦꯜ ꯑꯩꯍꯥꯛꯅ ꯆꯤꯉꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯍꯨꯟꯅꯅꯕ ꯅꯨꯡꯕꯤ ꯅꯨꯡꯂꯦꯜ ꯑꯃ ꯂꯥꯠꯂꯒ ꯊꯝꯂꯤꯗꯣ, ꯑꯁꯤꯒꯨꯝꯕ ꯅꯨꯡꯂꯦꯜꯁꯦ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯅꯈꯣꯏꯅ ꯍꯨꯟꯗꯨꯅ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯣ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯟꯅ ꯍꯨꯟꯕ ꯉꯝꯕ, ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯇꯝꯕꯗꯨꯗ ꯏꯃꯣꯝ ꯂꯥꯡꯂꯦꯜ ꯅꯣꯡꯃꯣꯏꯅꯨ ꯊꯥꯖꯔꯒꯦ ꯅꯤꯡꯂꯦꯗꯣ꯫ ꯈꯣꯌꯨꯝ ꯅꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯁꯣꯔꯥꯔꯦꯜꯒꯤ ꯃꯄꯥꯎ ꯑꯗꯨ ꯇꯥꯔꯒ ꯆꯤꯉꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯆꯤꯉꯨꯅ ꯇꯥꯛꯄꯤꯕ ꯅꯌꯥꯊꯪ ꯅꯗꯥꯏꯔꯦꯝ ꯑꯩꯈꯣꯏꯅ ꯌꯥꯖꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯌꯥꯔꯕꯅꯤꯅ ꯁꯣꯔꯥꯔꯦꯜꯅ ꯆꯤꯉꯨ ꯃꯇꯤꯛ ꯂꯩꯔꯕ ꯍꯨꯟꯅꯅꯕ ꯆꯥꯎꯔꯕ ꯅꯨꯡꯕꯤ ꯅꯨꯡꯂꯦꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜꯅ ꯄꯨꯊꯣꯔꯛꯂꯤꯕ ꯂꯨꯝꯂꯕ ꯅꯨꯡꯕꯤ ꯅꯨꯡꯂꯦꯜ ꯑꯗꯨ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ, ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯅꯨꯡꯂꯦꯜ ꯑꯗꯨꯕꯨ ꯂꯪꯈꯤ꯫ ꯈꯣꯌꯨꯝ ꯀꯅꯥꯅ ꯁꯥꯅ ꯂꯪꯕ ꯌꯥꯎꯏ, ꯈꯣꯌꯨꯝ ꯀꯅꯥꯅ ꯏꯁꯥꯟ ꯁꯥꯟꯗꯅ ꯂꯪꯏ꯫ ꯑꯁꯨꯝꯅ ꯅꯨꯡ ꯑꯁꯤꯕꯨ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯂꯪꯅꯔꯤꯉꯩ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯁꯤꯡꯉꯦꯜ ꯑꯣꯏꯅꯝꯕ ꯂꯩ ꯍꯥꯏꯅ ꯀꯧꯕ ꯂꯩꯔꯥꯡꯅ ꯄꯣꯝꯂꯛꯄ ꯃꯇꯝꯗ ꯏꯉꯧ ꯉꯧꯅ ꯄꯣꯝꯂꯒ ꯁꯤꯡꯉꯦꯜꯅ ꯂꯩꯁꯥ ꯇꯝꯖꯕ ꯃꯇꯝꯗꯁꯨ ꯁꯤꯡꯉꯦꯜ ꯂꯩꯁꯛ ꯂꯩꯆꯨ ꯑꯣꯟꯗꯅ ꯏꯉꯧ ꯉꯧꯅ ꯁꯥꯠꯆꯕꯤ, ꯂꯩꯔꯥꯡꯅ ꯂꯩꯈꯣꯛ ꯂꯣꯏꯗꯨꯅ ꯀꯦꯟꯖꯕꯗꯁꯨ ꯂꯩꯆꯨ ꯍꯣꯡꯗꯅ ꯏꯉꯧ ꯉꯧꯅ ꯀꯦꯟꯖꯕꯤ ꯂꯩ ꯍꯧꯖꯤꯛꯅ ꯀꯨꯟꯗꯣ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯂꯩ ꯑꯁꯤꯕꯨ ꯍꯦꯛꯂꯨꯔꯒ ꯁꯤꯡꯉꯦꯜ ꯂꯩꯅꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯈꯣꯏꯅꯧ ꯃꯇꯥ ꯆꯥꯟꯅꯕꯤ ꯑꯃꯗ ꯂꯩꯔꯥꯡ ꯑꯗꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯤꯜꯍꯟꯈꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯑꯁꯤꯁꯨ ꯍꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯈꯤ꯫ ꯁꯤꯡꯉꯦꯜ ꯑꯣꯏꯅꯝꯕ ꯂꯩ ꯑꯁꯤꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯤꯡꯉꯦꯜ ꯂꯩꯁꯥ ꯇꯝꯖꯕꯒꯨꯝ ꯅꯣꯡꯃꯣꯏꯅꯨ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯅꯨꯔꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯄꯥꯈꯪ ꯅꯉꯣꯟꯗ ꯀꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯨ꯫ ꯅꯣꯡꯃꯣꯏꯅꯨꯒꯤ ꯃꯇꯥ ꯑꯗꯨꯅ ꯅꯣꯡꯃꯣꯏꯅꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯏꯜꯂꯗꯨꯅ ꯁꯤꯡꯉꯦꯜ ꯑꯣꯏꯅꯝꯕ ꯂꯩ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯄꯤꯔꯨꯏ꯫ ꯃꯇꯥ ꯅꯣꯡꯃꯣꯏꯅꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯁꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯅꯁꯨ ꯅꯣꯡꯃꯣꯏꯅꯨꯒꯤ ꯃꯇꯥꯅ ꯄꯨꯔꯛꯂꯤꯕ ꯂꯩꯔꯥꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯍꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯅꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯃꯗ ꯁꯤꯡꯉꯦꯜ ꯑꯣꯏꯅꯝꯕ ꯂꯩ ꯀꯨꯟꯗꯣ ꯑꯁꯤꯕꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯊꯤꯜꯍꯟꯈꯤꯕ ꯑꯁꯤꯗꯒꯤ ꯂꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯄꯤꯕꯥ ꯄꯥꯈꯪ ꯑꯃꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯗꯨ ꯅꯤꯡꯊꯧ ꯃꯧꯄ꯭ꯋꯥ ꯑꯃꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯡꯉꯦꯜ ꯀꯨꯟꯗꯣ ꯂꯩꯔꯥꯡꯕꯨ ꯊꯤꯜꯍꯟꯕ ꯆꯠꯅꯔꯛꯈꯤ꯫ ꯃꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯕꯣꯔ ꯕꯥꯇꯟ ꯇꯧꯕ ꯍꯥꯏꯔꯒ ꯈꯪꯅꯔꯛꯈꯤ꯫ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯅꯨꯡꯂꯦꯜ ꯑꯗꯨꯕꯨ ꯂꯪꯅꯕ ꯂꯣꯏꯔꯛꯂꯕꯗ ꯆꯤꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯈꯨꯌꯣꯏ ꯅꯍꯥꯛꯁꯨ ꯅꯨꯡꯂꯦꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯪꯉꯨꯗꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯒꯤ ꯋꯥ ꯇꯥꯔꯒ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯣꯌꯨꯝ ꯂꯩꯌꯥꯝꯅ ꯂꯪꯕ ꯐꯥꯎꯕ ꯋꯥꯔꯕ ꯅꯨꯡꯂꯦꯜ ꯑꯁꯤꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯂꯕ ꯇꯥꯏꯕꯪ ꯃꯤ ꯑꯩꯍꯥꯛꯅ ꯀꯗꯥꯏꯗꯒꯤ ꯍꯨꯟꯕ ꯉꯝꯒꯗꯕꯅꯣ? ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯋꯥ ꯇꯥꯕꯗ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯅ ꯅꯨꯡ ꯂꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯈꯤ꯫ ꯅꯨꯡ ꯑꯗꯨꯕꯨ ꯈꯨꯌꯣꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯟꯅ ꯂꯪꯅꯤꯡꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯅꯨꯡꯕꯤ ꯅꯨꯡꯂꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯡꯂꯦꯜ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯇꯨꯅ ꯊꯥꯡꯒꯠꯂꯒ ꯅꯨꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯟ ꯌꯧꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ, ꯍꯨꯃꯥꯡꯅ ꯂꯣꯛꯂꯤ ꯍꯧꯕ ꯃꯈꯩ ꯆꯦꯜꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯡ ꯑꯗꯨ ꯃꯔꯦꯡꯕꯥꯟ ꯌꯧꯔꯦ꯫ ꯅꯨꯡꯂꯦꯜ ꯑꯗꯨ ꯍꯨꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄꯗ ꯅꯨꯡꯂꯦꯜ ꯑꯗꯨ ꯂꯨꯝꯃꯟꯕꯅ ꯃꯈꯣꯡ ꯈꯣꯡꯐꯝ ꯆꯥꯅ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯈꯨꯌꯣꯏꯗ ꯌꯦꯡꯂꯒ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯍꯩꯅꯁꯨ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯍꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯈꯣꯌꯨꯝ ꯂꯥꯏꯌꯦꯛꯈꯣꯏꯅ ꯐꯥꯎꯕ ꯂꯪꯕꯗ ꯋꯥꯔꯕ ꯅꯨꯡꯂꯦꯜ ꯑꯗꯨꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯅꯪꯅ ꯀꯝꯗꯧꯅ ꯍꯨꯟꯒꯗꯧꯔꯤꯕꯅꯣ ꯍꯥ? ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯤꯅꯣꯛ ꯃꯤꯆꯩ ꯑꯗꯨ ꯇꯥꯔꯒ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ
mabu pokpa palem panthawanibu ningsinglai. Mamai korau nongdonda onduna mama mapabu kauduna nunglel asibu layam singna langnariba sidagi nunglel asibu hena sana langba ngamba thauna hapiyu haina nirai. He ipa ibungo nongda lairen pakhangba laisna kaubi palem ima ibema korau nongdona wangbara panthau ipa sumawangi malem laina lumbara palem ima sumarumi. Palem panthawani na pokpiramba asengba nachamakta oirabadi ngasi nachana khoyum layam singi mamangda ikai phiruk khumgadawriba palem panthawani gi koloi minglena malem laikha tagadabadagi nachaigi famda ipana thauna pibiduna imagi thauna hapiduna ngasi nachana langjagadawriba nungbi nunglelasi khoyum layam singna langnariba sidagi hena sana langjaba ngamba pinabiyuko haina palem panthawanibu khurumjaraga nunglel adubu maraibak ahumlak kattuna nunglel adu langgadabagi sem sarakle. Nakal amaromda kamdawri chingu sorarelgi mamom ibema nongmoinu ahongbina khuyoi tompoki nung adu khoyum layamna langnariba adudagi hena sana langba ngamjanabagidamak tengbanba mapugi mafamda haijarai. Chingu khoyum lainingthau napari nacha khuyoi tompokna ipa sorarelna puthorakliba chingu nahaki natik lairaba nungbi nunglel asidagi chingu nahaki natik nayai asi wanglen kharadangdi lauthokpiduna nacha khuyoi tompokna langjabada lasing lairangi mafolgum iyang hanbiduna khoyum lai pakhangsingna langnariba sidagi hena sangna langjaba ngamba pinabiyuko tengbangbogi mapu haiduna khurumjaki. Nongmoinu ahongbina lai khurumbasi korau nongdon thakta atingkok mapu thawai yaibiren sidabana ubiraduna khuyoina langgadawriba nunglel adudagi chingugi matik mayai adu mikup khara khuyoina nung adu langba loidri phawba lathokpire. Chingu matik mayai adu lathokkhrabanina nung adu lasingi mafongumna iyang yangle. Khuyoina yanglaba nung adu khutpai chetna pairaga mating phudoktuna laijabi thaduna langlakle. Laigi nongdamdagi khuyoi tompokna langliba nung adu khoyum lai pakhangsingna langnariba adudagi yamna hena sana langlakle. Khuyoi tompokna yamna hena sana langlakpa aduda nongmoinu ahongbisu haraubagi pankhai laikhidre. Haraubana mathum marang haukhibadagi nongmoinu ahongbi matasingi mafamda wa haijaba phau sor thabet honduna layeng laifai chattuna mayek sengna haiba ngamkhide. Matang asida sorarelna layamgi mangda thokladuna hairaki khoyum layam sa haujikti nunglel asibu langnabada khuyoi tompokna ihen heledo maram asina chingu aigi imom nongmoinu ahongbi asi khuyoi tompoki mafamda thajaragi ko haiki. Khoyum layam singnasu yanaraduna nongmoinu ahongbibu chingu ningthau sorarelna khuyoi tompoki mafamda awongaun chauna tambiduna luhongki. Luhongba sida nongmoinuna singel oinamba lay asibu hekluraga pareng lengduna Leirang ngakoi semduna nongmoinu ahongbina khuyoi tompoki mafamda hukjaki. Maram asidagi nongmoinu ahongbina singel oinamba kundo laibu heklaga Leirang pareng lengduna khuyoi tompoki ngaksamda hukkiba asidagi matau tumduna ngasi phawba sabi sanau oiriba Meitei aikhoigi luhongbada singel oinamba lay kundo Leirang asi Sijinakhibani.